बिस्मिल्लाहिर्रहमानिर्रहीम। अस्सलामु अलैकुम वरहमतुल्लाहि वबरकातुहू। अस्माउल हुस्ना अल्लाह की फजब मिंगलेन shing Ar-Razzaq o Chinjak Pumnamak Peebiba Mapu Tasengnamak Allah di Chinjak hunbi haibani Pangal gi Mapuni khwaidagi pangal bani. Quran Chaurakwa Artha Surah number Yankhiga Mathoi ayat number Yankhiga Mari. Allah Ta'ala na mahaki ahing makhusem Pumnamaki Chinjak hunbi Mahak khakta na ahing Pumnamaki punsi mapum asi pinabibani. Mahak na haibiri Laibra to palepe lesem nung sembal mapu amha Allah na taba. Mahak na Chinjak hunba tiadagi nung shit nung sa ahang ba asinasing ba amasung prithividagi Mahak na taba lai kana leite. Chaurakwa Artha Surah number kuntraga maga ayat number 3. Taibang Chinjak si makhal anini Hakchangi damak Chinjak darkar oibagum thawaigi haibadi ruhugi su Chinjak darkar oi. Taibang Hakchangi damak ta makhal mathen yamlaba mahai masing mahi marong sing makoigi masak mawong machu nungsiba manam amasung mahaw tongan matik magun na thallaba mahaki khusem malem da thokhanbiri. Makoigi matik magun thaduna loiba nairoi. Nungsiba manam chen bahai leising asina punging thamoi kaya da pelhanba makoi asibu thamoi Chinjak. Chinjak amada mahaw khaktang haplaga tokte tongan ba punging huwa nungsiba manam chen bagum punging huwa machu na sulai tengi uhai amagi mathak thangba sarukta nattana tangkhai khaiduktuna yengsi machu kayagi leirona leitengba machu tin sinnabagi angakpa phajaba uba phangani. Anjera haiba wahai dugi manungdi yengbiyu lei satpa machu singna wahai nungda pomna satkairi machu singi tin sinnabagi phajabada. Thawai gi Chinjak laining ni ibadat ni nomada matam mangagi namaz ase taibang miyoibagi soidaba oina mapuna thai. Masita nattana kuptharakpada punsigi thabak thauram khudingmak laining ibada ta othoknaba Islam na lamjingi. Amasung thawai gi sawkhatpa tali laining na thawai bu sengtoi Allah na haibiri tasengna masana masabu thawai bu sengtokpa sengna thamba mi na sawkhatli. Chaurakwa Artha Surah number 38 ayat number 4. Miyoiba masagi iman masagi thawai gi sawkhatpagi khongsat lei. Senglaba Quran haibiri amasung kasamni thawai gi amasung mabu mapung phahanbagi. Chaurakwa Artha Surah number 38 ayat number 8. Thawai hakchangi Chinjak ani maki Chinjak mahaki maikhaidagi lomba khamba naide. Allah na haibiri thangai sengnamak masi aikhoigi Chinjak ni kaidong nungdasu lomba nairoi taba. Chaurakwa Artha Quran Surah number 39 ayat number 52. Mahaki thaujalase loinai khamnai roitaba ifutki chen gumbani maramdi masi mangondagi haurai amasung mangonda hanki masi iramnai handuna darkar oiba mafam matamda sinaba ngamba phangba amade thonglabadi mi dugi matikki makha poli. Mahakna thaujan pibiraba maktada mahaki thaujalgi ichel khakhrabagum thaujan bitrabagum khannai tawigum sung madugi asengbadi masana masagi lambi kakcharuba amsung kakchakhiba khakni gunagi maramna. Khudam amada mahuksagi khal kahindanaba thamba haiba sisu mahaki thaujalbu yokpani. Senglaba Quran haibiri amasung ahingba jiba kaya yamna leikhraba malem thakta kanana supuduna chatte magi chengjel Allah na college Chinjak makhoibo amsung na khoibo. Surah number 18 ayat number 4. Ar-Razzaq haibasi Razik Chinjak hunba haibagi atokpa chathaba wahini chatharakba wahini. O ingna pothaning laba halaklo nangi mapogi manakta nasana harau yajaduna amasung mahak nasu kumpen penbiraduna. Chaurakwa Artha Surah number 38 ayat number 18. Fazilat kanagumbana ayuki fajar namaz matungda masagi yungi kasin marida yetlomdagi hauraga akoibada
Tararak solabadi imong manung khair bakat yai phan nungai na leigani saba thakpa wat han biroi.